Boarding da laiba mahairoi manga phurakpadagi ani soktuna hospital da laika nakre. Pawasi ngasi nungthil phongkiba kanglei paki maira pause dagi laukhatchabane. Boarding amada punna laiminaba mahiroi manga mahiroi amagi yumda lairik loba chatpagi lambida miyoi amana phurakpagi thaudokta mahiroi ani soktuna kwakta PIC da laika nakre. Thaudok asi ngarang numidang pung 9:10 rom taba matamda Bisnupur district ke Phagauksaw ikai PS ki manungchan na tera khongsangbi da thokibane. Pawasina hai mafam adu da laiba Little Star Public School gi boarding da laiba mahiroi manga haibade MD Abdul Rasim sahi taraga taruk MD Latif Ali MD Salman Hussein sahi taraga humdoi apokpa MD Tazuddin MD Ziaul Haq sahi taraga taret apokpa MD Gafar MD Akhtar Ali sahi taraga taret apokpi Rasida Amade MD Salias sahi taraga taruk apokpa MD Sanayaibo ngarang numidang pung 9:10 taraga mga rom taba matamda MD Akhtar Ali gi mayumda lairik loba chatpa matamda tera khongsang bidagi MD Hefa sahi ni fuga mga apokpa MD wahina phurakpani haire phurakpa duda mahiroi ani soktuna kwakta PIC da laika nakhe thaudok adugi pau tabadagi Akhtar machil manau MD achauba sahi kuntraga mga apokpa laikhidraba MD Asatullah amade mahiroi Saliaski apokpa MD Sanayai mafam aduda lakhi haire adubu makhoi ani busu mafam adugi miyoi singna phuna bohona rakhe Tungda police ki kangbu mafam aduda laktuna irang adu laksan khre haire Education Minister Basanta Kumar gi haktakta Manipur da B.Ed M.Ed tamdriba singna B.Ed M.Ed ki oza uhengadawre desam pawasi ngasi nungthil phongkiba kanglei paki maira pause dagi lokhatchabane Professional Education ama wairiba DM College of Teachers Education da chaliba chahi asigi March taraga manga da nauna khalaba college ki contract assistant professor singi posting pibada Oza mari misang sanga yenglaga posting pi bhai basimak hainingai laitana lalaba education department ki aswaiba mani haina Democratic Student Alliance of Manipur Desam gi president mayengbam somorjin na phongdokre wapamasi ngasi Desam gi office ta pangthokiba paumi singa unaba mada mahakna haikibane mahakna makhata na paumi singa phongdokibade NCTE gi professional institution amada B.Ed amade M.Ed fawba loidriba amabu Posting pisilak pa haibasimak nambol AC da miyam gi mihut oiraktaba amada AC asigi MLA uhenbaga chap manay thawong asi aikoi gi taibang pangi reality do aithokpa yaba thawong amani haina Education Minister Commissioner amadi Director na laurabra haiba wahang hangke thawong asi oithokpa yaroidaba thawong ni haibasi desam amadi leibak miyam na mayek sengna khange asigumba mathong huktaba thawong asi lainga asigi mapi mapa oiriba Chief Minister na kayam kuina yengadoriba no haina phongdokhe Mahang na makata na high NCTE gi professional institution da contract part-time guest faculty sing na oza oi bahay basi sungya yade NCTE 2014 gi regulation gi appendix 4 gi section 5.1 na oza khudingmak full-time oigada bani haidu na mayek sing na panduna yaure masina maram oiduna DMCTE amade HTTC da contract oza kaya academic session 2019-20 da Lainga kasi mga niyam giwang madahap silang badagi NCTE na 2020 gi March amada DMCTE amade HTTC animaki recognition kaktalaki amade Lainga nasu part-time singadu makachatahan kide Piba masida kang hayri hayna layriba director amade commissioner ase Lainga kasi na tsairak pibagi mahuta manapigado ribra hayba wahang suhangke mahang na makata na hay asigumba soyba aran ba kaya taure kanglabasing asi fawbada Manipur laingang na amadi maruway na Education Minister na dumag yengduna laygadauribra Department asida karigumba hongba khara purakani haiba firep lainga asigi amade Education Minister gi layravade sungsoy-soy na tsairak pipam thoe Education Department asidagi khudaktagi lauthokadavane maduna taduna Director Commissioner dagi matamatam gi karakpa percentage yanaduna layravade Education mutpada adomgi nambol kendra sumutkani haina phongdokhe Sakhang da basingna drug karbar tawba miyoy ama faduna puraba matungda social media da masagi maral phongdok jakre pawasi ngasi nungthil phongkiba kanglei paki maira pause dagi lokhatchabane ngarang numidang pung 10:10 kunlom taba matamda Thawbal Police Station gi manungchan na Thawbal Moijing Mina Kaithel dagi miyoy ama sakhang da bakhulai paibasingna nongmai sindon da faraga pukre haire faraga pukraba miyoy asigi maming Muhammad Awas Masatana sahi nifu apokpa MD Khiruddin Kauwe Thawbal Moijing awang laikai dagi ni haire mahakpu kari maramgi damakta faduna pukhibanu haibagi maram khangba ngamdana leiringaida ngasi ayuk social media da thagalakpa video footage amagi matungina de Muhammad Awas Masatana hairiba se lamdam asigi ningtam yawalup amana drug karwar tawbaga mari lainana faba oiramle haire
Social media da thagalakiba video footage adugi matunginadi mahakbu fariba si brown sugar na chingba drug karbar tawbagidamag lamdam asigi ningtam yawalup amana favane. Mahak na tawruba maralgidamak warak watembiba si masamag na taram na lawjay. Loina na mahak ka loina na drug karbar tawminaba miyoy kaya amagi maming amade laifam na chingba so mahak masamag na phongdok sa kivane. Matungda sigumba drug karbar si amuga na tawba tarabadi mangonda pibat sayrak adu masana yana lawjagani hay na so phongdokhe. Bosem amadi milalgi thaumisinga yanaba purakre. Pawasi ngasinong telefon kiba kang laipaki mayra pause dagi laukhatsabane. Mitay irol iyek loina silon apun balup milal kang laipang na ngasi fawbang. Lamdam sida lol amadi mayek sa akwada na nabasang silak pakhongjanggi manungchan na. Hawji Board of Secondary Education Manipur bosem na lawba class 10 gi exam da. Hawki basaysat kun numita. Manipuri mitay mayek thokpa numita. Milalgi thaumi kuntra na jiribam yauna tampaki mapam ayamba da kuway na chatuna. Mahayroising na mitay mayek mapungpa na sangdam na basida saruk yado na pangthok libra haybagi yangsin khongchat amat sat khihay na milalgi cherola man na hayre. Cherola sina makata na hay khongchat asida mitay mayeki wahang asida. Serial kay na iba made, lonyan amade, lonsan, spelling la na yawram ba theng na kheng. Hay di ba singasi matungda thok na ba athuba matam da waroisin purang na ba made milalga famina na ba bosem da haizaki badugi matungin na. Ngarang Mars kun ganitoy iray no mitki ayuk pung taraga mathoy minute kuntra taba matamda. Bosem gi chairman gi kada mipam ama pangthokre. Mipam asida bosem gi maikay dagi Waikhom Gozen BP. Langgoljam Nongmai Lembe Secretary General. Paunam Thakaba Mitay Secretary Education. Kundongbam Chandrakanta Secretary Art and Culture. RK Jitian Mitay Assistant Secretary Publicity na saruk yakhe. Mipam aduda saruk yakhe basing na kum na khanaraba matungda. Yariba makai tungda lakadaw changdam na basingda. Soidana ba madi lonsan spelling amadi lonyan gi matang da fazana khangba hiba miyoy ama thamduna. Yariba makai soidana ba hona minase. Handaki mitay mayeki wahangda aran ba khara yawki base thamoy sengna nungaiti haina bosem gi maikai dagi thamkhe. Loina na yanaba puraktuna pumna mangna matung tarakpada yengsinmina duna. Punna thabak sangsinmina si haiba wafamda yanaba puraktuna. Matungda mitay mayek saukhadan na ba bosem ga milalga punna hona ba haiba wafamda yanakhe. Yauksang kumay pangthok laroy pawasi ngasinong tilfong kiba kang lapaw pawsi dagi laukhatsabane. Hawzik lay diba Manipur gi irang asina maram oiraga All Kamong Clubs Coordinating Committee na kuwan balay kay mapan giway na. Handak sa higi yauksang kumay ga marilay na ba makalamatagi haraw kumay pangthok pida na ba haizare. Haizari ba sige wang mada kumay haraw tawrok lavade. Madugi afafatagi daita masama-masa na puzagada ba ni haina committee asige secretary. P. Kiran Kumar na thadorok patsero laman na haire. Manipur na football da sanagi medal lawkre. Pawasi ngasinong tilfong kiba kang lapaw pawsi dagi laukhatsabane. Nagaland na yung buhay doon na awang nung Poki State ni pa na saruk yado na pangthok liba ahum suba Northeast Games ke. Ngasinong tilpong anida sana kiba nupagi football final da. Manipur na Mizorambo panzil aniya madamay tiba pido na sanagi medal lawre. Met sa sige ahan bahaf loy ba faw bada Mizoram na panzil ama sino da mangzil thado na laike. Anisu bahab yawrak padagi Manipur gi sanaroi sing na ball pay behen bagi changwang na laydo na. Anisu bahab ta panzil ani sansindu na Mizorambo aniya madamay tiba pikivane. Manipur gi goal aniya do jersey number 2 Deni amasung jersey number 18 sanathoy na chankivane. Nga sige match asida sanathoy na best scorer amade best player takre.